Arambai News Guwahati the Mithelongi Pau W Singbu Yan Handumukta the Chingangbam Suzitrani na Kurumjari. Hosingasigi Samlapa Mariba Pau Sing Lowirase. Mathaga Samgi Dribugargi Lepet Katagi Chabaganamada Chamana Kanghanaba Machine the Tasin Badagi Sokibi Moin Nayak Guwahati gi JMCH ta Kanalaying Chathari. Makok Mamit Manato Namadi Makutna Chingba Haksangi Sarukia the Mahak Soki. Nomagi Suraga Sen Tanjaba Chabagangi Casual Leverni. JMCH na Lying with the Changadaba Sen Pum Pumba Putokle. Loinana Mathok Tarabadi, State Asigi Mapanda Puba Natraga, Mapandagi, Specialist Purakpabu Oirabasu, Ngamzaba Takta Mahakpu Lying Naba, Hotnagani Haina, State BJP na Pongdorakle. Versa Sri Bel Pankre. Alpha Changani Haina Facebook ta saying ama irubagidamag hokiba May Tarani Panda Assam Police na Fakiba William Ghatki Mahairoi Versa Sri Burago Hai Golaghat District Jail the Laiduna Jail Manungda BSc Parikya Taribane. Adubu ngasi Guwahati High Court ta machanupi Alpha da Changdanabagi Thaudang Pumba Lowre Haina Mapana Thazaba Pirakpadagi Lenga ki Maikaidagi su Mapagi Matakta Thazaba Thamduna Ayet Papikide Amadi Mangonda Bel Piki. Asumna Hayeng Irai Numit Mahak Golaghat Jail Dagi Thoraklagani. Asamda encephalitis Namara Moiduna Ngarang Yumsagaisan Numit Mioi Ahum Amagasu Laikidre. Asumna Hokiba July Amadagi Habadi Numit Kunni Asida Japanese encephalitis Namaram Oiduna Punna Asamda Mioi Kuntramanga Laikidre. Ngarang encephalitis ki Anoba case Kunmari Amagasu Panke. Nagawamadi Bishwanatagi Mari Mare, Jorhatagi Ahum, Dhemazi, Kamrup, Lakhimpur, Nalbari Amadi Sonitpur District Tagi, Ani, Baksa Amadi Chirang District Tagi, Amamam Panke. Asumna, Hokiba July Amadagi, Hauzik Pawada, Japanese encephalitis ki case, Assam da Punna, Chaniga Kuntaruk, Pangbangam Krek. Masana Masabu Ayurvedic expert ni Haizaba Maming Leraba Pankaj Pathak Ngarang Barpeta Hauli Dagi Assam Police na Pakre. Social media da Guwahati da base oiba nupi aibi amagi matakta mahakna mathong huktaba comment pirubagi damag mahaki matakta complaint kya lakpadagi mahak lotuna leirakibane. Panbayai Assam gi CM Himanta Biswa Sarma na mioi asibu phananaba police ta haikibadagi ngarang Hauli dagi mahakpu koithi thiduna Pava Ngamkibane. Lambi Sembagi Tabak Tauramba, Assamgi Sinmi, Taramapan, Arunachalamadi China Ngamkaida, Mankibadagi, Hauzik Pauba, Tiba Pangdana Lading, Maragasida, Tonganba Motorcycle Riding Club Ki, Mioi Mari, Arunachal Pradesta Mankre. Nagaudagi Tawang Tamna Karabanda Makoi Chatkivani, Hairi. Karamada Hokiba July Taramapan, Jahi Kuntra Dagina, Kuntra Manga Fawagi Manunga Laiba, Assam Dagi, Mioi Mari Asi, Kongshan Ki. Adubu, Numid Adudagi, Hauzik Pawba Makoi, Tiba Pangdana Lady, Pau Paunaba, Ngamdri. Hauzik Manipurgi Pauda. Ngasi Manipurgi Chief Minister N. Biren na Chairlogduna Pamkiba Cabinet Mi Pamna ADC Taruk Lairambadagi Tarada Hengatlaga Municipal Corporation Yauna October Thada Mikhal Pangthokpa VDF Singi Honorarium Chahigi Lupa Chongada Hengathanba Haina Warep Laukre. VDF Singda Chahi Amada Numit Tara Mangani Suti Piba Amadi Police Amasung MR na Chingba Lowada Chada Tara Reserve Thambana Chingbagi Warep Kyasu Lauki. Jiribam headquarter dagi kilometer kunmari lapna Jiribam gi Borobekra SDC office chahi tara mangarom thonglonduna leirobagi matung semjilladuna ngasidagi thau tauba hokre. Jiribam gi DC oriba W Malem nganba chenglei masamak yauna ngasi office asi yengsinkibaga loinana hangdokhe. Headquarter dagi lapna leiba micham miyamna office kamari leinaba lamgi khazna thiba income certificate log thokpa amadi che ama lobagibu oirabasu DC office yongna lapna lakpagi awaba koklagani haina DC malem nganbana phongdokhe. Loyana Borobekra da Pamgadaba SDC Moirangthem Devanand Singh nasu SDC office asina mafamasigi miyamna mayok naramba khudong chadaba kaya kokhalagani haikibaga loyana miyam nasu cooperation pibigani haibagi achetpa thazaba phongdokhe. Ngasigi office hangdopagi thoramasida SDO and Indrajit Singh
लालजादिंग मार बोरोबेक्रा की प्रधान साधना दास जाकुधर जीपी की प्रधान पी कोमलाकांत अमदी अतई मियोय क्यासु सरुक याखे All Jiribam United Clubs Association Azukagi Office Tafamkiba General Body Mifamna Chahi Ahumgi oina Thaupu Gadaba Anuba Body ama Khankre Nauna Phampu Gadaba Singadudi President oina MI Paksana Mangang Vice President Sing oina Shyam Kumar Mutum M Prem Chandra Singh Amadi Ningthauzam Dharmendra Maithei Secretary General oina Y Roman Singh Finance Secretary oina Atom Rajiv Maithei Amadi Organizing Secretary oina L Sadanand Singh bu khanki Haukiba pung kunmari asida Assam da COVID ki anuba case chanipan ga kuntra phangkhre miyoi anina laikhide Arunachal Pradesh da anuba case yankai mari phangki Nagaland da tarahumdoi Mizoram da chamaga kuntra nipan miyoi ama laikhide Manipur na marfumapan phangki miyoi anina laikhide aduga India gi oina apunba COVID ki anuba case lising kunma thoiga chaunga phangki miyoi nifumanga COVID na maramoiduna laikhide Lagliba July kunma pandage Bangkok da Northeast India Festival gi anishuba edition Indian Embassy na sinlangduna pangthoklagani Festival asina awang nongpo ki business community maruaina tourism agro amadi food processing sector da business ki khudong chaba kaya pigadori Numid humni gi oiba thoramasi Manipur dagi MP Minister of State for External Affairs Dr. Rajkumar Ranjan Singh na chief guest oiduna phangdokani Ningsing bayai festival asigi ahanba edition su English ngani taramapan gi February da Bangkok da pangthokibani Rai Rangpur dagi Rai Sina Naksilakle Chahi Humpu Humdoi Surabi Santhal Tribe Nupi Draupadi Murmu India gi ahanba travel president oiragani Mahakna India gi anisuba nupi president su oigadoribani Jharkhand gi ahanba governor oikibi Murmu na India gi khwaidagi awangba office ta phamlagani India gi first citizen haibadu oiragani Mahakna vote masing lakh tarukka lising humbudra taruk chanipan supna ahum phangbada Yaswan Sinhana lakh ahumga lising marfu chamaga humbudra taret phangkhe Asumna India gi ahanba tribal first citizen gi record su mahakna iramlagani Odisha gi Rairangpur Khuldagi Haurakpi Primary School da Inglisingamaga Chamapan Marfutara Mari dagina Inglisingamaga Chamapan Marfutara Taret Fauba Oza Oirambi Draupadi gi Rajniti gi Khongchat BJP ga loinana Hauraduna Inglisingamaga Chamapan Marfutara Tareta Rairangpur dagi Councillor Oina Karakhe Rairangpur amasung Mayurvanch dagi Anirak MLA Karakhe loinana Inglisingani Patnaik ki coalition lengakta minister su oiramkhe Inglisingani taruk tagina Inglisingani mapan fauba BJP ST Morchagi state president su oiramkhe Inglisingani tara mangada Jharkhand gi governor oikhe Jahi humphum doi surabi murmugi mapuroiba laikhidre macha ahumni machanupa ani amadi machanupi amane adubu machanupa animak yamnamak naha oina habade jahi kunmanga amadi Jahi kunma thoida laikhide India gi tara manga suba president oina Murmu lakliba July kunmanga da Chief Justice of India na wasak lauragani National Herald case ta ED na Congress President Sonia Gandhi gi mathakta wahang pahang kaya ngasi chathakre ED gi official manga na mahaki mathakta wahang yangkhaimuk hangki haire Wahang pahong chatharingai Sonia na mahaki machanupi Priyanka Gandhi na piba nebulizer anirak sizinakhe adubo Sonia gi mathakta ED na wahang pahong chathabasi Congress ki di khwaidigi asauba haibadu oire ngasi India gi mafam kaya ayambada haibadi Lucknow Mumbai Patna amadi Bangalore na chingbada Congress ki satyagraha hingsada kumtharakhe gari kaya mai thake police ka khut thoknakhe Mayanupa Robert Badranasu Manembok Soniagi mathakta wahang pahong chathabagi mathakta pendaba phongdorakre Soniagi hakchangi phibam yengbide laman singbagi moongda action chathei yumpham yaugdabada wahang pahong kaya chathei haibina chingba ED amadi lengaki mathakta akanba maral kya sirakhe
ꯃꯔꯛ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅꯁꯨ ꯁꯣꯅꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯈꯤ ꯑꯗꯨꯕꯨ ꯇꯤꯑꯦꯝꯁꯤ ꯆꯤꯐ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯉꯁꯤ ꯏꯗꯤꯅ ꯁꯣꯅꯤꯌꯥꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯌꯥ ꯃꯤꯠꯌꯦꯡ ꯊꯝꯗꯕꯒꯨꯝ ꯎꯕ ꯐꯪꯂꯤ ꯃꯃꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯑꯦꯛꯁꯟ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯈꯜꯗ ꯇꯤꯑꯦꯝꯁꯤ ꯚꯣꯠ ꯊꯥꯗꯔꯔꯣꯏ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯣꯄꯣꯖꯤꯁꯟ ꯃꯤꯔꯦꯞ ꯑꯜꯋꯥꯒꯤꯗꯃꯛ ꯚꯣꯠ ꯊꯥꯗꯔꯣꯏ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟ ꯃꯅꯨꯡꯗ ꯆꯤꯡꯈꯥꯏꯅꯕ ꯀꯌꯥ ꯎꯕ ꯐꯪꯂꯛꯂꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯈꯜꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤꯔꯦꯞ ꯌꯁꯋꯟꯠ ꯁꯤꯟꯍꯥ ꯇꯨꯈꯤꯕ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕꯗꯒꯤꯅꯤ ꯃꯆꯤꯟꯗ ꯑꯣꯄꯣꯖꯤꯁꯟ ꯌꯨꯅꯤꯇꯤꯒꯤ ꯋꯥꯐꯝ ꯄꯜꯂꯕꯁꯨ ꯚꯣꯠ ꯈꯣꯝꯕ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯆꯦꯠ ꯇꯥꯟꯅꯕ ꯎꯕ ꯐꯪꯂꯤ जम्मू काश्मीरदगी आर्टिकल 370 लौथोख्रबगी मतुंग जम्मू काश्मीर लेंगाखी तोंगान तोंगानबा डिपार्टमेंटसिंगदा काश्मीरी पंडित 5,500 सुपना अनि हेना लेंगाकी थबक पीख्रे हाइना यूनियन स्टेट होम मिनिस्टर सत्यानंद रायना राज्य सभादा ngasi फोंदोखी प्राइम मिनिस्टर्स डेवलपमेंट पैकेज की मखादा थबक सिंग असि पीखिबनी सु हाइरे टेररिस्टना लंदाबगी थोंगसु हंथरक्ले इंग्लिसिंगनी कुनमाथोइदा टेररिस्ट अटैक चनीगा कुनमापन लक तौखी अदुबु इंग्लिसिंगनी कुनदा चनीगा निफुमरी इंग्लिसिंगनी 18दना चनीगा 35 अदुगा इंग्लिसिंगनी 19दना चमरीगा 13 लक थोखी हाइरी मालेमगी ख्वाइदगी पावरफुल ओइबा पासपोर्ट सिंगी मनुंगदा इंडिया गे पासपोर्ट की रैंक 43 सूबदा लेइरे पनबा याय जापान की पासपोर्ट ना फर्स्ट रैंक ता लेइरे मखोइगी लेबाक की नागरिक सिंह लेबाक 134 वीजा फ्री एक्सेस तौबा ngamle सिंगापुर अमसुंग साउथ कोरिया ना अनीसुबा रैंक तने लेबाक 132 दा चटपा याय इंडिया ना लरिबा 43 सुबा रैंक असिदा माउरी तानिया अमदी ताजिकिस्तान सु यावरे मारियो दाग्रीना इटली की प्राइम मिनिस्टर फमदगी ngasi रिजाइन तौखिबगा लोयना मिखलगी लंबी हांगतोखरे प्रेसिडेंट मतारेलाना दाग्री की अनिसुबा रिजिग्नेशन असि लौशिनखे लागलिबा सेप्टेम्बर थादा मिखल पांगथोकलबा याना लेइरे दाग्रीना 5 स्टार की सपोर्ट यावदना फम मखा ताना सेनबा ngamlaroi ubudagi रिजाइन तौखिबने इलोन मार्क्सना मालेमदा ख्वाइदगी इना खुनबा मिसक ओइख्रे नागलमरोमदा इंडियन ओरिजिन गौतम अदानीना माइक्रोसॉफ्ट को फाउंडर बिल गेट्स बु तुंग ओइनरमलगा मालेमदा मरीसुबा ख्वाइदगी सेंजाउ पाइबा मिसक ओइरे गौतम अदानी की मरल मथुमसी पुन्ना बिलियन 435.5 इंडियन ओरिजिन ऋषि सुनाक ब्रिटेन की प्राइम मिनिस्टर की फाइनल रेस्ट चंख्रे अदुबो कंजर्वेटिव पार्टी की राइट विंग मेंबर अमदी साउथ वेस्ट नॉरफॉक की एमपी लिज ट्रूसना यूके की प्राइम मिनिस्टर की लमजेलदा मांग थाना चिलंबा इंडियन ओरिजिन ऋषि सुनाक की मांग थाना अमुक चेनखलकले चाही 94 सुरबी ऑक्सफोर्ड पोखिबी अमदी लीड्स चौरकपी ट्रूसना लिबरल डेमोक्रेट सोसाइटी की प्रेसिडेंट ओइखी अमदी 1993 कंजर्वेटिव चंगलखिबने महाकना इंडियन ओरिजिन ऋषि सुनाक का चाइनागदौरे लीज अमदी ऋषि सुनाकना कंजर्वेटिव पार्टी की चौराकना मेंबर लाख अनिमुक्का मायोकनगने अमदी मेंबरसिंग असिना मखोइगी अनोबा लुचिंगबा अमदी ब्रिटेन की अनोबा प्राइम मिनिस्टर खलगने असुमना बोरिस जॉनसन की मथंगदा ओइगदोरिबा यूके की प्राइम मिनिस्टर असि लीजला नत्रगा ऋषिरा हाबदुदे मतम लाकलगता खंगबंगमलगने अरोइबदा ngasi tentakpa maroiba pau khara आसाम की कामरूप डिस्ट्रिक्ट के बिष्णुपुर नदीर पार खुनसी अफ्रीकन स्वाइन फीवर की इपीसेंटर नि हाइना लेंगाकना लाउथोख्रे नॉर्थ ईस्ट एंड हिल स्टेट्स के कैटेगरी मखादा नीति आयोग इंडिया इनोवेशन इंडेक्स इंग्लिसिंगनी कुनमाथोई की 3rd एडिशन दा मणिपुरना मकोकता लेख्रे मणिपुरदा कोविड केस हेंगलकलिबा सेदा मिडियंग थमलगा लागलिबा जुलाई 15 दगी क्लास 8 अमदी मथकी महैरोइसिंगी ओइना रेगुलर ऑफलाइन क्लास स्कूल सिंगदा हौरगने अदुगा क्लास 8 मखागी महैरोइसिंगी ओइनदे वैक्सीन कापचुबा मरमना ऑनलाइन क्लास नत्रगा सुती मखा चथकीगनी हाइना लेंगाकना लाउथोख्रे मिजोरमदा अफ्रीकन स्वाइन फीवर नाबनी चिंगनबा लम ओक अनि सीदुना लेरमले नागालैंड ओलंपिक एंड पैरालंपिक गेम्स इंग्लिसिंगनी कुनिथोय लागलिबा ऑगस्ट कुनिथोय दगी हौरगने
SBI na makhoi customer singi oina banking process laithokhanabagi damak WhatsApp banking service launch tawkhre. India da nupa amadi nupi pilot singi masing hengat halagani haina Civil Aviation Minister Jyotiraditya Scindia na ngasi paumisingda phongdorakre. Europe ta samanbadagi mafam kaya da khanghaudana mai chakpa amadi lan mai chakpagi thodok kaya thorakle. Texas ki mafam kaya da su mai chakle, Spain da su lan mai chakpagi thodok leptre. Asumna akanba maisa singa sinamaram oiraga ikang thokpa yabagi akibasu chawna leirakle. Panba yabade ngarang di UK gi mafam kaya da mathang mai chaklakpadagi kannanabu hotnabada firefighter sing achoba awaba ama haibadu oike. Anisuba World War gi matung ngarang na khwaidagi hena firefighter singi thauchinba numit haibadu oiki haire. Adubu Peru dadi ingmanduna phamjinbagi temperature yaukre. -8 degree Celsius tagi -15 degree Celsius yauna kumthaba yaurakle. US President Joe Biden COVID positive oire. World Food Program gi Chief David Beasley na karigumba Russia na Ukrainian grain export blockade tawribasi lokthoktraba amade malem gi kaithelda fertilizer thadokhtaba thoklabade mathang chahi habadi inglisingani kulhumdoida malem gi oina chananabagi potlamsing konadabagi awaba mayuknaba yai hairakre. Amade ganjabu hidagoina sizinaba legal ohenabagi lambi phatpo oina thokadoriba Indonesia gi narcotic law bo judicial review tauba lebagasigi constitutional court ki judge mangagi panel na yarakhidre. Ngasigi onadi Arambai News Guwahati da Maithilon gi pau sandok chaba matang solution jabaga loinana tabiriba singbo amakaso hanna khurumjari.